Lakhipuronline puthokjaba July ki tang 13 Irai numit ki Khomjinba Pao tabirase. Ahanbada maruoiba pau. Assam gi mai masingi mantri Ranos Pegu Silchar GC College koina chatuna yangsinkre. Assam da Manipuri lon gi tamna lairik sing mitei mek ta onthok tuna matam chana laingak ta sinagadori. Chamnga suba community radio station Aizol da hangdokre. America na makhoi gi miyoi singbo Bharat ki irang leiba mafam sing chatana ba khangan bada Manipur su yaure. Assam gi oina sinmi lak humbudra mathoi hena E-Shram portal da register tawrakre amasung Paris Olympics da Bharat ki nupa amadi nupi gi archery team mangchil thari. Hauzik mapungoi ba pau tabirase. Assam gi mahima singi mantri Ranos Pegu Silchar GC College koina chatuna yengsinkre. College asibu full-fledged state university ama oinana bagi matangda campus khudingmak mahakna koina chatuna tongan ba hiram kya gi matangda kubna yengsinkre. Panba yai hokiba lising ani ga kunithoi gi November da phamkiba Assam cabinet mifamna GC College bu full-fledged state university da onana baware bloki. Hauzik Assam da state university taranipan aduga central university ani leiri. Lambigha kunmangana kon mafam asida college asigi anoba building sing mahiroi singna class sathabatasu akaiba thoktanaba tangkak naina singbat sagat kani hairi. Sagol se numita chathakiba mahagi khongsara duda Lakhipur gi MLA Kaushik Rai Silchar gi MLA Dipayon Chakrabarti ga loinana atei mahaki tol ki mioi kaya su sarukjakhe. Manipuri Sahitya Parishad Assam amadi MLPCC gi apunma mihut singna July gi tang 13 numidang wairam pung 3 makhai taba matamda Silchar gi Circuit House da Assam da Manipuri lon gi tamna lairik singbo mitei meyekta onthoktuna primary gi thakta tamba yabagi khudong saba pirakpabu harauba phongdokpaga loinana Assam gi ikai khumna jariba mahima singi mantri Ranos Pegu gi mafamda nat ki oiba fi huktuna ikai khumna khre. Sahi asigi June gi kunmari da SCERT ki kutangda Manipuri Sahitya Parishad amadi MLPCC gi mafamda mitei megna lairik laisu tamba hobagi material sing haibadi maruina textbook sem sanana bagi damakta sinaraki ba thodangbo Parishad amadi Parishad ka loinariba atai loop singna mapung phanana bohanari haina mantri gi mafamda paudamki amadi Piragliba matam gi manungda sem saraba lairik sing lenga ki mafamda khusinaragani haina mahima singi mantri gi mafamda thajaba piki haina Manipuri Sahitya Parishad Assam gi General Secretary Professor KH Dhiren gi cherol amada khangalakli mantri na makhata na phongtok pirambada mathang chahi lising ani ga kunmanga da pangthokadaba Manipuri medium gi special TET asida candidate singna sem saduna lairabati mitei mayek na parikha thangani haibagi wafam thamiram khe hairi. Mahiroi chamagi mathakta leiba LP school kudingmakta August ki tang 15 gi mamangda permanent head teacher appoint tawragani. Wafam asi mahima singi mantri Dr. Ranos Peguna hailak anida chathariba Assam State Primary School Teachers Association gi nipumari suba mifamda saruk yarba matungda paumi singda wangang laduna mahangna phongdokibani. Chahi ani gi oina pangthokpa Assam State Primary School Teachers Association gi nipumari suba chahi gi mifam ngasi loisilagani. Haukiba July gi tang 19 dagi Hailakandagi Rabindra Bhavan da chatharakiba mifam asida All Assam Students Union gi General Secretary Shankar Jyoti Boruana mithunglen oina saruk yakhi amadi thauramda saruk yakhiba All Assam Students Union gi Executive Member KH Krishnamohan Singhana Laikhidraba singi mafamda Sahid Darpan katki hairi. Lakhipuronline channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Ngasidagi hauduna pangthogliba APSC gi Combined Civil Service Exam gi main parikha da ahanba oina wahang cheda English ga loinana Assamese su yauragani. Wafam asi CM Himanta Biswa Sarmana mahaki X handle da sakul chanimita phongdokibani. Masigi mamangdadi APSC CEC exam da English khakta da question oirambani adubu handaktagi ihan hanba oina English ga loinana Assamese su yauragani. Aizol gi Indian Institute of Mass Communication IIMC da laibaka sigi changma suba community radio station amangarang information amasung broadcasting gi mantri Osini Baistam ta hangdokre
Act East ki makada paikatpa lenga ki thaurang asida Apna Radio 90.0 hangdokhi thauramda Mizoram ki CM Laltu Homa saruk yakhi haukiba lising ani ga taramari da community radio station chamangani fukakta leiramba leibak asida chahi tara asida hojik Bharata community radio station chamnga sure America gi mioi singna makoina mapan lebak ta setpada kudong saroi da mafam singi ming White House na pibada Manipur gi ming su yaure America gi mapan thorom puba loisangna Bharat ki Jammu and Kashmir Manipur amasung Bharat Pakistan ngamkhai lamsing asina chingba mafam sing asida koiba chatana ba khangan khre hairiba mafam sing asibu level 4 travel advisory gi manung chalan khre level 4 asina khwaidagi irang thokpa mihat mipun leiba mafam da thamba advisory ni aduga awang nongpoki Assam Nagaland Arunachal Pradesh Mizoram Sikkim Tripura na khara hanthana level 3 da thamli Bharat Laingakna National Database of Unorganized Workers semnaba pandam galwenana haukiba lising ani ga kunma thoida E-Shram portal haudoki portal asina sinmisingda Universal Account Number UAN piduna register tawhanduna sel gi tengbang pinanaba thaurang tawri chahi asigi March phawbada leibak asida sinmi crore kunthra rom register tawki hairi leibak asida Uttar Pradesh rajyana khwaidagi yamna sinmi masing crore 9 hena register tawrakhi aduga Assam gi oina sinmi lakh 93 hena E-Shram portal da register tawrakhre hairi Paris Olympics lising ani ga kunmarida Bharat ki nupa amadi nupi ki archery ki team sing mangjil thari Ankit Bhagat Bhajan Kaur amadi Deepika Kumari yauba nupi ki team quarter final da khong thangjin khre ngasi July ki tang 13 tagi August ki 13 phawba pangthokadaba Paris Olympics 2024 da Bharat ki nupa humputra nupi nifutaret ka punna sanaroi chamaga 38 saruk yari weightlifting da Manipur gi Saikhom Mirabai Chanu amadi lising ani ga kun gi Tokyo Olympics da nupi gi kg nipu mapan gi kanglupta Saikhom Mirabai Chanu silver medal laurakhi Handak Paris Olympics da mahaki sanaba August ki tang 3 ta pangthokani boxing da Assam dagi saruk jariba Lablina Borgohaisu medal gi asa chauna tawri aroibada maroiba paw amukhanna Assam gi mai masingi mantri Ranos Pegu Silchar GC College koina chatuna yangsin khre Assam da Manipuri lon gi tamna lairik sing mitei mek ta onthok-tuna matam chana laingak ta sinagadori chamnga suba community radio station aizol da hangdokkhre America na makhoi gi miyoi singbu Bharat ki irang leiba mafam sing chatana ba khangan bada Manipur su yaure Assam gi oina sinmi lakh 93 hena E-Shram portal da register tawrakhre amasung Paris Olympics da Bharat ki nupa amadi nupi gi archery team mangjil thari Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare